Naran Sainada lay ba CRPF ki post kuki militant sing na bom pokai handuna nong may kapsin duna etek sa thabada CRPF ani sire ani Shokle pawasi ngasinong tilfong ki bakang lay paki mayra pawsi dagi lakhot savane Bisnupur district ki Naran Saina maning gitsingi saruk singda kuki militant singi achoba kem oiduna bangkar kaya saduna phaba makhal gi khulai paiba kuki militant kaya thomjin duna leire haina pawse kaya da fongduna lainga ki mafam da khangan khrabasu Manipur laingang na ngasi phawba kuki militant sing takthokpagi thabak sathadana leirakpadagi ngarang ahing Moirang Police Station gi manungsan na Naran Saina gi maning thangba sarukta leiba chamaga kunipan suba CRPF battalion gi makhada leiba post kuki militant sing na grenade lang sinduna amade nong may kapsinduna attack sathabada CRPF personnel ani sire ani Shokle pausi asina police tagi fangba paw gi matungina de laikhidraba CRPF personnel ani adu Assam ki Kokjahar district ki manungsan leiba Bomra Bildagi maming Sub Inspector General Duty and Sakar sahi yangkhay ga mga apok pa MD Kawat Hussein amade West Bengal ge Bankura district ki Sonam ki police station na kuanba Panchal dagi Head Constable General Duty Arup Saini sahi ni fu apok pa Ramakanta Saini kawe aduga sokpa dagi hauzik rims ta laikan nariba CRPF personnel ani aduna Inspector General Duty Yadav Das Constable General Duty Altaf Hussein kaubi haire kuki militant sing ni attack sa tharakiba se ngarang ahing nongyai matung pung taraga ni 2 minute ni fuga mga rom taba matamda akhak arauga loina nong leinung sit silingai manungda Naran Saina khulgi maning thangba High Kennel manakta leiba ani suba IRB gi campus manungda leiba CRPF ki platoon nama hangduna leiriba sida attack adu sa tharakiba ne CRPF ki platoon na sida kuki militant sing na sangsilaglaga ahan bada hand grenade ahum lang sinduna attack tauke Maduda hand grenade ama pokhairaga ani pokhai khide makhata na kuki militant sing na anak pa range tagi nong may kapsin duna landasin bada CRPF personnel ani thokdok thokpham da sikhe aduga ani amana sogapan nang khibane kuki militant sing na nong may kapsilak pa made bom lang silak pa duda CRPF ki maiki dagi su khut handuna chawrang na minute yang khairom nakal ani makta khut thokna khe thokdok asi thokpagi paw hek phangbaga Moirang Police Station gi osina luchingba team thokdok thokpham da changsin duna asokpa CRPF personnel sing Khudakta mafam adudagi Rims Hospital da puduna layang bagi thabak sathare pokhai haudraba hand grenade ani adusu thokdok thokpham dagi mapan suba Assam Rifles ki kangbu laktuna loktoklaga bomb expert ki kangbu ga loinana asoi angam yauduna pokhai hankhre masigi matungda ngasi ayuk thinunggai dagi tera khongsang bi fawbada operate tawriba manga suba sik regiment yauna GR CRPF Manipur Police ki commando police combined team mamana Lonfai Salangthel Laingang Langjingan bi kuki khulsingda thiba humbagi thabak sathakhe thokdok adu da mipa mipun yaubagi paudi fangde thokdok adu gi matang da mafam adu gi maira pai bi sing da phongdokhi bada thogli ba irang asi matam sangjilagle masi Bharat lainga ki arwan ba agenda laivana thogan bagi mami chauna tai Manipur da lady ba miyam na khusam naraga akan ba ihaw ama sagatuna achau ba irang ama thoktringai da Center amati state laingang na mitai gi khulnak na sajilagli ba kuki militant singi bunker sing asi athuba matam da lokthok piyo Chaukraba battalion amagi campus ta landarak pangamba ibasi micham miyamdi matau karam na hingba ngamgani haina phongdokhe amaromda thokiba thokdok adugi matang da Moirang Police ki osina Bisnupur district ki district magistrate ki ayiba cherol ama thaduna laikhidraba CRPF jawan ani ge Rims Hospital gi mirel sangda pangthokadoriba post mortem asida executive magistrate ama yauna video coverage tobina bahaijakre haire Amaromda thokdok thokpham da Moirang ACG MLA Thongam Santi laktuna hakthengana yengsin khi haire Sinam khulda kuki militant singa khut thongna bada mitai khul ngakpa ama kuki militant ani sire pawasi ngasinung thil phongki bakang leipa ki maira pawse dagi lokhot chavane kuki militant singna afaba makhal gi khulai sejin aduna mitai khul singda nongmai ama di bom kapsin duna landawagi thabak leptana satharagle ngarang nong thil pung mariga minute kunthra rom ta ba matamda Imphal East District ki Sagolmang Police Station gi manungsan na Sinam khulgi awang thangba sarukta kuki militant sing na nongmai ama di bom kapsilak duna landarak padagi khulngak liba khunja volunteer sing na su handuna nongmai kapna khe maduda khulngak pa mitai khunja ama thiwa khangdana lerakhiba adu asi baksang oina lokha dagi phangba ngamkhre nongmai kapna baduda kuki militant ani su sire haire pausi asina khunja sing dagi phangba paugi matungina de laikhidraba khulngak pa khunja volunteer adugi maming Laisram Boisa Elias Prem sahi kuntraga mathoya pokpa El Dorendro kawe Sina mamang laikai dagi ne mak mayum makai panduna sahi tara rom suraba machanupi ama sahi manga rom suraba machanupa ama leire mak ngarang nakal animakta nongmai kan nakapna ringai matamda
खुलगी ममांग थंगबा बंकर द मखोय अहुम लैदुना कुकी मिलिटेंट सिंग खुद थोकनखिबने मदुदा लोखादा तासनखिबदगी थीबा खंगदना लेरखिबने महाकना पाइखिबा टेलीफोन दा पाउ फाउनना बहोनबदा टेलीफोन दी चलगा पाउखुम पिरक्तना लेरखिबने ngasi ayuk drone sizinaduna thiba humbagi thabak chathabada mahaki asiba haksang adu sinam khunga tainaba kongba maru chingsanggi tharak yangbi nungoi haina khangnaba meter yangkhai rom luba lokchapta tasinduna leirambadagi asiba haksang oina phangkhibane mahaki thawai yaudraba haksang adu thogdok thokphumdagi laukhatlaba matungda post mortem gi damak Jenims hospital gi mokta thamkhre haujiksu khuthongna phamadu da makha tana security forcing thomjinduna thiba humbagi thabak chathare ngarang khuthongna baduda kuki militant singi maikei da miyoi ani sikhe asi bhaksang adu kuki militant sing na thangduna puba drone footage ki mateng na uba phangkhe loina na kuki militant ahum amasu nongmai na panduna sogapan yaukhe adubu kuki militant singi maikei da gide makoi gi miyoi ani sire amade miyoi ahum sokle haibase laukthokpa leitre Admission open. Kaisampar hodam nirakta laiba spectrum physics da class 11 amasung 12 science tamgadoriba mairoi sing da khanganjari. Madudi medical exam sing da focus oigadaba physics khakki foundation course ama lagiba me ama English ngani kunmari da haujaragani. Beba kirang yengjaraga course asigi fee sutna tagi lupalising ahum oijagani. Aduga relief camp ta laiba satra singi oinadi free oijagani. Lagiba April gi tang kuntra fawagi manungda kaisampar hodam nirakta laiba spectrum physics da laktuna registration tobiraba yaragani limited seat masing khara khaktani first come first oijagani akupa marogi damak contact tobiu 7005676341